Kananasu Tingbang Amdraba Matamgi Kongchetna Ariba Chahi Loikiduna Anobo Chahi listing any Kulumdoi Lakpada Taram Okchobagalwenena Puduna Lakjeri Imphal Jilaki Chithi Anobo Chahi Asibu Imonu Irat Tony Amasung Gan Ngai Kumhina Taram Oki Yamna Nungaribadi Anobo Chahi Asigi Ahan Bachayolda Kendra Gigriha Amasung Corporation Mantri Sri Amit Shahana Raisa Sida Numinigi Kongchet Latuna Lupa Koti listing a Machahum Taramathogi Tuan Bachako Tarangi Projector Nitoy Sangaramba Amasung Mapanna Ureb Yung Tamkiba Asina Oiri. Sri Amisana Sangaramba Processing Manunda Karapan Batarabadi, Sangai Tena Labor Manipur Olympian Park, Nilakutiti Labor Food Processing Factory, Zeninski, Pet Private Ward, Chirochanpurgi Medical College, State Component, Moregi Town Water Supply Scheme, Kanglagi Nompok Thong, Dhanamanjuri University ki Infrastructure Development, Margin Polo Statue Complex, RIMS Campus ki Pediatric Cardiothoracic Operation Theatre na Chingbani. Thormadu da Sri Amit Shahna hai Margin ki Polo Statue asina Pitripida Manipur na Polo Hodokirami haib asi he na masak thoalagani. Manipur ki Santi Raksa ki matang da Sri Amit Shahna hai haukiba chahi taruk asida Raja asida ban blockade curfew amasung klai paiba ka mari lenaba irang amata leitre. Manipur sing asidi chakwa tharang infrastructure sengatpa lambi thong connectivity hengathanbada investment sports amasung organic ki low patap sinaduna potoputopagi lambi da manglom da changsan bangamle haina Sri Amit Shahna phongdokhe. Thoramdu da Saru Yakiba Mukhyamantri N Biren hai Paliba Sarkar asina Tauguni Haikiba Singh Thabakta Onthorakli Masi Pradhan Mantri Narendra Modi gi liching makhada ngambani Sangha kiba Nompokthong asiga Puwari ga lenaba wafam Singh phonglok aduna Mukhyamantri na hai Nompokthong Sangha ba asina leiba asi Hena Chahonga Hongba Amadi Santi Purakpa ngamlagani Sagol Kangzegi statue ama sariba asisu lamdam asigi Sagol Kangze Sagol Lanmi Amadi Arambai na chingba adu sekangbo oina sabani haina Mukhyamantri na phongdokhi. Nongna Imphal is Zilagi Margin the Sangha kiba Margin Polo Statue Complex asina Manipur degi hogdokiba Polo Masana Amadi Manipur gi Ponibu Malem de hena masak khanganbada achobo thodang roba ngamhalagani Amadi lamdam asibu Polo gi horokphamni haibada hena chawthokchaba pohalagani. Masina Manipur gi Polo Amadi Poni bu yokhatpada anobu itil ama piba ngamlagani. Masina horakliba naha singda masana sibu hena pamhanba amadi hena khanghanba ngamhalagani. Amaromda Imphal West ki Sangai Thilda Sangha kiba Manipur Olympian Park asina Manipur bu sports ki powerhouse ni hariba wafam bu hena mayek senghanba ngamle. Park asimag Manipur gi Olympian singbu mapung phana ikai khumna utpegi achoba khudam amani. Masiga loinena lamdam asidegi Olympian kia Makata na lepaletena Puthorokani haibagi Thajaba Chawna lay. Sri Amit Shahna Sangha kiba amadi Ureb Yung Tamkiba Ate Tongan ba project kaya asina mapung phana paikhalaba matamda Raja sida Haksel Siksya amadi ate hiram kayada Khumangyang na changsinduna lamdam asibu afaba chawkhatpa amadi moromdom lepchaba ngamhangani masi mai pahanaba honabada miyam pumnamaki achoba thodang lay. Haukiba chahi taruk asida Manipur da santi leiba amadi chawkhatpa raja ama oire haina Sri Amit Shahna phongdoklaba adugi mathangi numita raja asigi aina tingkraba tongan ba lalohluk mapangi kadar nipu homdoi kulai thadoktuna sarkar da changjaki. Imphal da pangthokiba homecoming ceremony thoram amada Mukhyamantri N Biren hai sarkar na kulai pariba singa warisana na bathong launa hangtuna leidi lupkharadi thoroktuna warisana ba hokre tampaki achoba lalohluk amaga Operation Lep na bawarisana ba hokre lamdamasda nga marangkai na puthongnabagi pandamda ahanba imoinu fish festival ama Imphal gi palace compound da leiba hapta kangzebungda imoinu numik kamari lenena rajya ki fisheries bibag na sinduna thasik ahumda pangthokhi. Festival asida lamdam sida phangba maitei sareng yauna nga makhal kaya marom sarkar ne lepa mamanda yonkhi. Imoinu iratpagi thoram asi chei kudingi miyamna kunggi oiba anou apen mana masing amadi angoba nga na chingba imoinu imagi maphamda kacheduna lanthungi awat apa lehenbidanaba thongni jei. Jalarung singi furuki khwairigi chawba loro kumhai gan ngai dharmagi chenabi amasung harau tyambaga loinana thasigi marida Imphal da rajya thaki oiba thoram pangthoki maiba chingba amadi natki oiba jakho isei pangthokpana thoram asigi mapung oiba saktam oikhi. Anoba chahi asigi
नुंगाइबा मपाउसिंगि मरक्ता यामना नुंगाइतबा पाउ अमा हाइबा तारबदि मणिपुर की थिएटर बु मालेम दा अवांग थक्ता पुखतनबा होनबदा अचौबो थौदांग नोरंबा सकनाइरबा थिएटर डायरेक्टर वरेपनबा थासिगि निपान नोमाइजिंग निमित्ता लेखिदबा अशिनी मसागी चही मरफुनिथोइ सुख्रे मांगना थिएटर गी लमदा थोइदोक हेंदोकपा थौदांग लोकिबबु सकंगबु ओइना 2013 पद्मश्री अवार्ड पिदुना इकाई खुमनबा उटकी मांगना हिंगलिंगै मतमदा सुमांग लीला हुम्फु हेना डायरेक्शन पिरमखी वारेपनबना लेखिदबशी मणिपुर की थिएटर गी लमदा मेंशनबा ngamlaroidaba अचौबा मांगजबा अमा ओहरगनी मांगना लेखिदबदा माइकै कयादगी अवाबा फुंगदोनरक्ली अनोबा चही 2022 असी अफबा चाखवटबा अमदी नुंगाइबा वाता पादबा अमा ओहेनबा होनबदा अखोइ पुन्ना अमत ओइना होनमिनरसी।